ꯑꯩꯈꯣꯏ ꯃꯁꯦꯜ ꯊꯥꯖꯅꯗꯕꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯅ ꯊꯤꯟꯊꯍꯜꯂꯤ MLAT ꯏꯁꯇ꯭ꯔꯥꯇꯦꯖꯤꯌꯝ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯨꯡꯁꯤꯅꯕ ꯋꯥꯠꯄ ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯅꯕ ꯋꯥꯠꯅꯔꯛꯄ ꯂꯣꯏꯅꯅ ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯊꯥꯖꯗꯕ ꯀꯌꯥ ꯑꯁꯤꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄꯗ ꯊꯤꯟꯊꯍꯜꯂꯤ ꯍꯥꯏꯅ ꯍꯩꯔꯣꯛ ꯀꯦꯟꯗ꯭ꯔꯒꯤ MLA ꯊꯣꯛꯆꯝ ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ MLAꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕꯦꯂꯞꯃꯦꯟ ꯐꯟ 2024-25ꯀꯤ ꯃꯈꯥꯗ ꯁꯂꯨꯡꯐꯝ ꯀꯥꯡ ꯌꯥꯝꯕꯦꯝ ꯑꯋꯥꯡ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯁꯂꯨꯡꯐꯝ ꯀꯥꯡ ꯊꯣꯛꯆꯣꯝ ꯁꯥꯄꯝ ꯂꯩꯀꯥꯏꯗ ꯅꯧꯅ ꯁꯥꯕ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯅꯤ ꯁꯪꯒꯥꯗꯨꯅ ꯃꯤꯌꯥꯝꯅ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝꯗ MLAT ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯅꯨꯡꯁꯤꯅꯗꯕ ꯍꯥꯏꯕꯁꯤꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯋꯥꯈꯜ ꯈꯜꯂꯅꯕꯒꯤ ꯃꯔꯝ ꯆꯥꯎꯅ ꯑꯣꯏꯍꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯉꯁꯤ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯅꯤ ꯁꯪꯒꯥꯔꯤꯕꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯃꯐꯝ ꯈꯨꯗꯤꯡ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯃꯩꯔꯤꯅ ꯑꯃꯝꯕꯕꯨ ꯉꯜꯍꯟꯕꯒꯨꯝ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯅꯨꯡꯁꯤꯕ ꯍꯩꯕ ꯉꯥꯛꯄꯤꯕ ꯍꯩꯕꯅ ꯑꯊꯣꯏꯕ ꯂꯥꯏꯅꯤꯡ ꯑꯣꯏꯍꯟꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯃꯔꯛꯇ ꯉꯥꯛꯄꯤꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯔꯕ ꯃꯇꯝꯗ ꯅꯨꯡꯁꯤꯅꯕ ꯃꯄꯨꯡ ꯐꯥꯒꯗꯕꯅꯤ ꯅꯨꯡꯁꯤꯅꯕ ꯋꯥꯠꯄꯅ ꯀꯂꯩꯀꯥꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯊꯤꯟꯊꯅꯕꯒꯤ ꯃꯔꯝ ꯑꯣꯏ ꯑꯆꯨꯝꯕ ꯑꯐꯕ ꯋꯥꯐꯝ ꯂꯥꯛꯂꯕꯁꯨ ꯅꯨꯡꯁꯤꯅꯗꯕ ꯍꯥꯏꯕꯁꯤꯅ ꯑꯆꯨꯝꯕꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯑꯁꯤꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤ ꯄꯨꯔꯛꯄ ꯉꯝꯍꯟꯗꯦ ꯉꯁꯤ ꯃꯤꯌꯥꯝꯅ ꯈꯨꯠꯁꯤꯟꯅꯔꯤꯕ ꯃꯤꯄꯨꯟꯁꯪ ꯑꯅꯤ ꯑꯁꯤꯗꯒꯤ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯄꯨꯊꯣꯛꯐꯝ ꯅꯨꯡꯁꯤꯅꯕꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ BJP ꯍꯩꯔꯣꯛ ꯃꯟꯗꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯣꯛꯆꯝ ꯆꯧꯔꯖꯤꯠ ꯂꯣꯏꯅꯅ ꯑꯇꯩ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯄꯥꯅꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯀꯩ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯛꯂꯒ ꯃꯄꯨ ꯆꯥꯏ ꯀꯩ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯛꯂꯒ ꯃꯄꯨ ꯆꯥꯏ ꯍꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯃꯛꯀ ꯃꯥꯟꯅꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤꯃꯛ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯗ ꯊꯣꯛꯄꯒꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ 22 ꯁꯨꯕ ꯆꯍꯤꯆꯥ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯃꯔꯨꯑꯣꯏꯅ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕꯁꯤꯡꯗ ꯈꯨꯅꯨ ꯃꯈꯣꯡꯗ ꯁꯝ ꯂꯧꯕ ꯑꯃꯗꯤ ꯈꯨꯖꯤꯟꯗ ꯇꯨꯝ ꯌꯨꯔꯛꯄꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯤ ꯍꯥꯏꯕ ꯌꯥꯔꯕ ꯃꯇꯝ ꯑꯣꯏꯔꯛꯄꯒꯨꯝ ꯇꯧꯔꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯀꯌꯥꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯗ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯀꯣꯟꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯍꯥꯏꯕ ꯑꯃ ꯑꯁꯤ ꯅꯠꯇꯕ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯂꯥꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯒ ꯄꯨꯟꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯈꯨꯟꯗꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤ 2,300ꯒꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯂꯥꯛꯂꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜ ꯂꯧꯔꯒ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯃꯔꯣꯝꯗ ꯊꯝꯈ꯭ꯔꯒ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯂꯒ ꯈꯨꯟꯗꯥꯔꯛꯄ ꯆꯍꯤ 2 ꯐꯥꯗ꯭ꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯔ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯝ ꯑꯃ ꯃꯅꯤꯄꯨꯔꯗꯒꯤ ꯂꯧꯅꯕꯒꯤ ꯄꯣꯔꯝ ꯌꯥꯠꯄꯒꯤ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯑꯔꯥꯟꯕ ꯆꯃꯝꯅ ꯈꯨꯖꯤꯡ ꯑꯣꯏꯔꯒ ꯅꯧꯅ ꯍꯤꯁꯇꯔꯤ ꯁꯦꯝꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯑꯣꯏꯕ ꯌꯥꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯂꯣꯡ ꯀꯌꯥꯃꯨꯛ ꯆꯠꯊꯔꯛꯄꯗꯒꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯑꯇꯝꯅꯅ ꯃꯤꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯄꯒꯤ ꯏꯔꯥꯡ ꯑꯁꯤ ngasi fawat loidriba asigi mathakta hausiksu state asigi yellow fruitsingda pajeng khurau thangbagi thawng sathaduna leibadagi manipur mausagi oiba phibamda hanjinba ngamdana leiri aduga ngasigi manipurda ningsingba thoktraba matamdagi khundaduna leiminaraglaba tongan yellow fruitsinggi oiba amat oina punsin minabagi thawrangi poram yatpa horakpada nauna manipur changlakpa sahi sani sudriba nomadic tribesingna concept haibigi thawng satharakbagi mami tarakpagum tawriba simakti kai masa saunaba yolaga mapuk sai haiba paurauduga manaraklabra haibigi ohang kayam tholakpagum tarokliba sinasu ngasigi manipurgi yellow fruit singda khunu makhongda sam laubagumбagi mawong oirakpagi mami tarakpagum tawri amaromda malemgi oina yellow fruit oi haibigi maru oiba sangdraba yadraba tungan fruit kanglup kyagi puari gi masak kayam leirabasu manipurgi yellow fruit singda concept hairiban nauna lamda masida sanglakpa tungan fruit ki miyoi singna malemgi oiba yellow mi ama oibigi asengba malemna yanaraba kanglon sing adubu khongaunaraga aranba malemgi miyamna yararoidaba semjin sajinba warol sing kyamu social media ra thagalaktuna lamdam asigi miyamda khurang khusauna hananaba thawong sa tarabugum tarokliba sima lamdam asigi yellow mi singi oinati yamna lebak thibani haina khali maram aduna manipur khundariba tungan furu kanglup singna lamdam asigi yellow fruit singi oiba amat oiba apunba saktam ama sagana ba honarakpada khongshep haibigi thong sathabigi muhutta state asida puna khundaminabada khudya tushitna ingna signa laiminabagi damak lamdam asigi yellow mi singa nungsi sanana laiminana ba india gi citizen oimina si haiba panam pauksigi editorial myamna thamjari
ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯡꯂꯦꯞ ꯇꯦꯗꯤ ꯕ꯭ꯂꯣꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯥꯏꯔꯣꯡ ꯂꯝꯖꯥ ꯄꯥꯎ ꯖꯨꯔꯤꯗꯤꯛꯁꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯃꯤꯡ ꯂꯩꯔꯕ ꯂꯥꯏꯂꯣꯡ ꯑꯦꯁꯄꯨ ꯀꯝꯃꯨꯅꯤꯇꯤ ꯔꯤꯖꯥꯔꯚ ꯑꯣꯏꯅ ꯑꯦꯁ ꯒꯪꯇꯦ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯥꯎꯊꯣꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯍꯦꯡꯂꯦꯞ ꯁꯕ ꯗꯤꯕꯤꯖꯟꯗ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡꯒꯤ ꯆꯤꯞ ꯑꯃꯁꯨꯡ ꯆꯤꯌꯔꯃꯦꯟꯁꯤꯡꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯍꯦꯡꯂꯦꯞ ꯁꯕ ꯗꯤꯕꯤꯖꯟ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯥꯎꯁꯤꯅ ꯍꯥꯏ ꯂꯥꯏꯂꯣꯡ ꯑꯦꯁ ꯀꯝꯃꯨꯅꯤꯇꯤ ꯔꯤꯖꯥꯔꯚ ꯑꯁꯤ ꯁꯦꯝꯕꯗ ꯃꯁꯤꯅ ꯁꯣꯛꯍꯜꯂꯕ ꯃꯔꯤ ꯂꯩꯅꯕ ꯆꯤꯞꯁꯤꯡꯒꯤ ꯑꯌꯥꯕ ꯑꯃꯠꯇ ꯂꯧꯈꯤꯕ ꯇꯧꯗꯦ꯫ ꯂꯣꯏꯅꯅ ꯀꯝꯃꯨꯅꯤꯇꯤ ꯔꯤꯖꯥꯔꯚ ꯑꯁꯤ ꯁꯦꯝꯕꯗ ꯃꯁꯤꯒ ꯊꯪꯅꯔꯤꯕ ꯀꯟꯄꯤ, ꯃꯨꯟꯊꯥ, ꯀꯝꯀꯩꯂꯣꯟ, ꯅꯥꯎꯄꯪꯂꯣꯟ, ꯁꯩꯕꯨꯡ ꯑꯃꯁꯨꯡ ꯆꯩꯆꯥꯡ ꯚꯤꯂꯦꯖꯀꯤ ꯆꯤꯞꯁꯤꯡꯒꯤ ꯑꯌꯥꯕ ꯂꯧꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯊꯧꯑꯣꯡ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ ꯑꯃꯁꯨꯡ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟꯅ ꯁꯟꯗꯣꯛꯂꯤꯕꯁꯤꯡ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯅꯨꯡꯁꯤꯅꯕ ꯑꯃꯗꯤ ꯊꯥꯖꯅꯕꯅ ꯃꯥꯏꯊꯤꯕ ꯄꯤꯁꯤ꯫ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕ꯫ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯇꯝꯄꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯟꯊꯅ ꯅꯠꯇ꯭ꯔꯒꯅ ꯐꯠꯇꯅ ꯈꯜꯂꯤ ꯍꯥꯏꯔꯤꯕꯁꯤ ꯑꯔꯥꯟꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯁꯟꯗꯣꯛꯄꯅꯤ꯫ ꯂꯥꯟꯅ ꯁꯟꯗꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯅꯨꯡꯁꯤꯅꯕ ꯑꯃꯗꯤ ꯊꯥꯖꯅꯕ ꯑꯁꯤꯅ ꯃꯥꯏꯊꯤꯕ ꯄꯤꯁꯤ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯗꯣꯛꯈꯤꯕ ꯂꯤꯌꯥꯡꯃꯩ ꯏꯝꯐꯥꯜ ꯃꯥꯔꯀꯦꯠ ꯀꯃꯤꯇꯤꯅ ꯂꯥꯛꯂꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯃꯥꯡꯖꯤꯜ ꯊꯥꯔꯤꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗ ꯈꯨꯗꯣꯜ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯄꯥꯡꯊꯣꯛꯄꯗ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯁꯦꯒꯥꯔꯣ ꯇꯈꯦꯜꯂꯝꯕꯝ ꯂꯩꯀꯥꯏꯗ ꯂꯤꯌꯥꯡꯃꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯔꯛꯄ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯌꯣꯟꯗꯨꯅ ꯑꯆꯝꯕ ꯊꯧꯔꯝ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯗ ꯂꯤꯌꯥꯡꯃꯩ ꯏꯝꯐꯥꯜ ꯃꯥꯔꯀꯦꯠ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯀꯦ ꯁꯤꯡꯈꯩ ꯋꯥꯡꯆꯥ, ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯥꯔ ꯃꯆꯨꯟꯗꯧꯕꯧ, ꯇꯈꯦꯜꯂꯝꯕꯝ ꯌꯨꯠ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯄꯦꯕꯝ ꯕꯣꯏꯕꯤ ꯑꯃꯗꯤ ꯂꯤꯌꯥꯡꯃꯩ ꯏꯝꯐꯥꯜ ꯃꯥꯔꯀꯦꯠ ꯀꯃꯤꯇꯤꯒꯤ ꯆꯤꯞ ꯑꯦꯗꯚꯥꯏꯖꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯆꯤꯞ ꯑꯦꯗꯚꯥꯏꯖꯔꯁꯨ ꯑꯣꯏꯔꯤꯕ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯃꯥꯎ ꯏꯝꯐꯥꯜ ꯃꯥꯔꯀꯦꯠ ꯃꯄꯨꯡ ꯐꯥꯅ ꯍꯧꯗꯣꯛꯂꯕ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯅ ꯍꯤꯡꯍꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯂꯤꯌꯥꯡꯃꯩ ꯏꯝꯐꯥꯜ ꯃꯥꯔꯀꯦꯠ ꯑꯁꯤ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯂꯤꯌꯥꯡꯃꯩꯁꯤꯡꯒꯤ ꯑꯣꯏꯅ ꯃꯤꯁꯤꯡ ꯌꯥꯝꯖꯗ꯭ꯔꯕꯁꯨ ꯄꯥꯛ ꯆꯥꯎꯕ ꯂꯝ ꯀꯌꯥ ꯂꯩꯕꯅ ꯄꯣꯠꯊꯣꯛ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯂꯤ ꯑꯃꯗꯤ ꯃꯤꯌꯥꯝ ꯌꯥꯝꯅ ꯄꯥꯝꯅꯕꯁꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯄꯣꯠꯊꯣꯛꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯌꯣꯟꯐꯝ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯠ ꯄꯨꯝꯗꯨꯅ ꯃꯥꯡꯈꯤꯕ ꯀꯌꯥ ꯑꯃꯅꯤ꯫ ꯉꯁꯤꯗꯤ ꯂꯤꯌꯥꯡꯃꯩ ꯏꯝꯐꯥꯜ ꯃꯥꯔꯀꯦꯠ ꯍꯧꯗꯣꯛꯄꯗꯒꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯍꯥꯏꯅꯔꯨꯕ ꯇꯧꯗꯨꯅ ꯃꯥꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯀꯩꯊꯦꯜ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯔꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯅꯕꯁꯨ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯅ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯧꯈꯤꯕ ꯇꯥꯡ 10/10/2025ꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯃꯪꯃꯤꯟ ꯍꯥꯎ ꯀꯤꯞꯒꯦꯟ ꯀꯧꯕ ꯆꯍꯤ 19 ꯃꯍꯥꯛ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯀꯣꯊꯥ ꯚꯤꯂꯦꯖꯇꯒꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯣꯕꯥꯏꯜ ꯐꯣꯟ 3, ꯁꯥꯏꯀꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯨꯔꯥꯜꯂꯛꯄ ꯐꯨꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯦꯟꯗꯔ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯔꯤꯄꯣꯔꯠ ꯇꯧꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫